ꯃꯤꯌꯥꯝꯕ ꯌꯨꯅꯤꯕꯦꯠ ꯆꯦꯅꯦꯜꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛꯇ ꯌꯥꯝ ꯀꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯑꯃꯅ ꯏꯆꯦ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯗꯒꯤ ꯈꯨꯗꯣꯞ ꯂꯣꯟꯅ ꯂꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠ ꯑꯝꯇꯪ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ ꯌꯥꯝ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯍꯣꯏ ꯃꯍꯥꯛꯅ ꯂꯣꯟꯅ ꯂꯧꯈꯤꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯂꯩꯍꯧꯔꯦ ꯌꯥꯝ ꯐꯔꯦ ꯑꯗꯨ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯑꯞꯂꯣꯗ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯁꯥꯗ ꯈꯪꯍꯟꯕꯤꯔꯒ ꯅꯪ ꯁꯨꯃꯥꯏꯅ ꯂꯣꯟꯅ ꯂꯧꯈꯤꯕꯗꯣ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯂꯩꯔꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯎ ꯂꯥꯜꯂꯦꯕꯨ ꯍꯥꯏꯍꯜꯂꯁꯨ ꯃꯁꯥꯗ ꯈꯪꯍꯟꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯃꯍꯥꯛ ꯂꯥꯜꯂꯦꯁꯨ ꯍꯥꯏꯔꯛꯀꯅꯤꯅ ꯈꯜꯂꯤ ꯑꯗꯣ ꯈꯨꯗꯣꯞꯁꯨ ꯄꯤꯔꯛꯀꯅꯤꯅ ꯈꯜꯂꯤ ꯃꯍꯥꯛ ꯈꯛꯇ ꯅꯠꯇꯦ ꯏꯖꯠ ꯃꯥꯡꯉꯤꯁꯦ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯂꯣꯏꯅ ꯏꯖꯠ ꯃꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯞ ꯃꯆꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯨꯡꯗ ꯁꯨꯝ ꯂꯣꯏꯁꯟꯅꯕ ꯌꯥꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯒꯤ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯊꯣꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯈꯛꯀꯤ ꯈꯜꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯁꯥꯒꯩ ꯅꯥꯇꯩ ꯑꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯆꯦꯟꯊꯍꯜꯂꯦ ꯀꯅꯥꯅ ꯈꯪꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯗꯨꯅ ꯑꯩ ꯁꯨꯃꯥꯏꯅ ꯁ꯭ꯀꯨꯜ ꯀꯥꯕ ꯉꯝꯃꯔꯣꯏ ꯊꯣꯛꯄ ꯉꯝꯃꯔꯣꯏ ꯅꯠꯇ꯭ꯔꯒ ꯁꯨꯏꯁꯥꯏꯠ ꯐꯥꯎꯕ ꯇꯧꯔꯛꯄꯒꯤ ꯀꯟꯗꯤꯁꯟ ꯊꯣꯛꯂꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯈꯨꯗꯣꯞꯇꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯨꯡꯗ ꯁꯨꯝ ꯂꯣꯏꯁꯟꯅꯕ ꯌꯥꯕ ꯈꯔꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯃꯠꯇꯅꯤ ꯈꯔꯁꯨ ꯀꯟꯈꯠꯅꯁꯦ ꯍꯥꯏꯗꯨꯅ ꯃꯤꯅ ꯈꯨꯗꯣꯞꯇꯨ ꯍꯨꯔꯒ ꯇꯨꯃꯤꯟ ꯂꯩꯁꯦ ꯍꯥꯏꯕ ꯅꯠꯇꯕ ꯁꯨꯝ ꯃꯅꯨꯡꯗ ꯂꯣꯏꯁꯟꯅꯕ ꯌꯥꯕ ꯈꯔꯗꯤ ꯂꯣꯏꯁꯟꯅꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯟꯈꯠꯅꯁꯤ ꯃꯤꯌꯥꯝꯅꯁꯨ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯍꯧꯖꯤꯛꯇꯤ ꯂꯣꯟꯅ ꯇꯧꯕ ꯊꯕꯛꯁꯤꯅ ꯍꯦꯟꯅ ꯐꯣꯡꯅ ꯈꯪꯅꯔꯕ ꯃꯇꯝꯅꯤ ꯑꯩ ꯌꯥꯝꯅ ꯈꯪ ꯍꯩꯗꯅ ꯍꯥꯏꯖꯕꯁꯨ ꯅꯠꯇꯦ ꯆꯨꯝꯅ ꯊꯃꯣꯏꯗ ꯂꯩꯕꯗꯨ ꯃꯤꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯖꯥꯇꯤ ꯀꯌꯥꯅ ꯈꯨꯟꯗꯥꯔꯤꯕ ꯃꯅꯤꯄꯨꯔꯁꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯂꯩꯔꯒꯁꯨ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯅꯕ ꯌꯥꯕ ꯈꯔꯅ ꯂꯣꯏꯁꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯔ ꯀꯟꯈꯠꯅꯁꯤ ꯍꯥꯏꯕꯁꯤ ꯍꯥꯏꯖꯔꯒ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ